ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯉꯥꯟꯖꯕꯤ ꯈꯣꯡꯒꯨꯜ ꯃꯩꯅꯤ ꯍꯥꯏꯅꯕꯨ ꯁꯩꯊꯥꯁꯤꯔ, ꯅꯠꯇ꯭ꯔꯒ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯙꯨꯔꯕ ꯇꯔꯥꯅꯤ ꯍꯥꯏꯅ ꯁꯩꯊꯥꯁꯤꯔ? ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯅꯤꯡꯊꯤꯕꯤ ꯃꯦꯂꯩ ꯀꯧꯕꯤ ꯃꯍꯥꯛꯇꯣ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯂꯥꯏꯔꯕꯤ ꯑꯣꯏꯖꯔꯕꯁꯨ ꯁꯛꯇꯁꯨꯗ ꯋꯥꯠꯇꯦꯗꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯦꯂꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯊꯣꯠꯇꯣ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯎꯃꯪꯅ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯄ ꯃꯈꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯃꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯃꯦꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯈꯔ ꯉꯟꯅ ꯀꯥꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ." ꯃꯃꯥꯁꯨ ꯑꯋꯥꯕ ꯍꯟꯗꯣꯛꯄ ꯑꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ, ꯏꯃꯥꯁꯨ ꯈꯔ ꯉꯟꯅ ꯀꯥꯔꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯤꯒꯤ ꯂꯧꯗꯣ ꯂꯣꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯏꯆꯥꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ?" "ꯆꯥꯗ꯭ꯔꯤꯌꯦ ꯏꯃꯥ, ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯏꯔꯨ ꯂꯨꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯂꯩꯒꯤ ꯃꯗꯣꯝꯆꯥ ꯄꯥꯛꯄꯤ ꯊꯣꯛꯂꯛꯇꯨꯅ, "ꯏꯆꯦ, ꯏꯇꯩꯗꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ?" "ꯏꯆꯦꯗꯤ ꯈꯪꯗꯦꯅꯦ." ꯃꯦꯂꯩꯅ ꯃꯔꯛ ꯊꯠꯂꯒ, "ꯏꯟꯗꯣꯝꯆꯥ, ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯇ꯭ꯔꯤ." "ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯇꯩ ꯍꯪꯂꯤꯕꯗꯨꯕꯣ?" "ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯁꯤꯗꯣꯛꯂꯁꯤ, ꯑꯗꯨꯒ ꯑꯃ ꯁꯥꯔꯁꯤꯔ ꯇꯧꯕꯅꯤ꯫ ꯅꯣꯡꯅꯒ ꯌꯨꯕꯅꯦ, ꯌꯨꯝꯁꯤ ꯁꯥꯗꯕꯗꯤ ꯌꯥꯗ꯭ꯔꯦ." "ꯏꯆꯦꯁꯨ ꯅꯇꯩꯗ ꯍꯥꯏꯔꯒꯅꯦ ꯍꯣꯡꯗꯣꯛꯅꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯗ ꯌꯨꯝ ꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ." "ꯑꯗꯨꯗꯤ ꯏꯇꯩ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣ ꯏꯆꯦ." ꯇꯥꯊꯣꯠꯁꯦ ꯑꯁꯨꯝꯅ ꯋꯥꯔꯝꯗꯦ꯫ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯦꯂꯩꯒꯤꯅ ꯃꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯀꯧꯕꯅꯤꯅ ꯑꯃꯨꯛꯇꯪ ꯐꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯦꯂꯩꯒꯤ ꯃꯆꯦꯗꯣ ꯆꯍꯤ 3 ꯆꯨꯞꯅ ꯅꯥꯗꯨꯅ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯥꯕꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯁꯦꯜ ꯊꯨꯝꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯇꯥꯏꯅꯐꯝ ꯂꯩꯇꯕꯒꯤ ꯑꯔꯩꯕ ꯃꯥꯟꯆꯥꯡꯗ ꯇꯥꯏꯅꯈꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯂꯧ ꯏꯪꯈꯣꯜꯗꯨ ꯌꯣꯟꯈꯤꯕꯗꯤ ꯅꯠꯇꯦ, ꯕꯟꯙꯥꯟ ꯊꯝꯕꯗꯒꯤ ꯍꯟꯕ ꯉꯝꯗꯗꯨꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯄꯥꯛꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯖꯥꯎꯕꯅ ꯂꯧꯍꯧꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯦ, ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯥꯁꯨ ꯄꯤꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯇꯥ ꯅꯥꯃꯥ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯄꯥꯛꯄꯤꯅ ꯃꯌꯨꯝ ꯁꯥꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯊꯣꯠꯁꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯁꯅꯥꯖꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯁꯥꯔꯅꯤ ꯍꯥꯏ, ꯑꯗꯨꯅ ꯌꯨꯝꯁꯤ ꯁꯤꯗꯣꯛꯂꯅꯤ ꯍꯥꯏꯔꯝꯃꯤ." "ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯩꯈꯣꯏꯅꯃꯨꯛ ꯀꯗꯥꯏꯗ ꯂꯩꯔꯨꯒꯗꯧꯔꯤꯕ?" "ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯍꯔꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫ ꯌꯨꯝ ꯑꯣꯏꯅ ꯁꯥꯔꯒ ꯂꯩꯕꯗꯁꯨ ꯈꯔ ꯄꯤꯛꯀꯗꯕ ꯂꯝꯅꯤ ꯍꯥꯏ, ꯑꯗꯨꯅ ꯏꯆꯦꯅ ꯂꯝꯗꯣ ꯃꯐꯝ ꯀꯟꯕꯒꯤ ꯋꯥꯅꯤ, ꯃꯣꯏꯗꯤ ꯂꯩꯔꯣꯏ ꯍꯥꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒꯦꯅ ꯍꯥꯏꯔꯨꯔꯒꯦ." "ꯑꯗꯨꯗ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯤ?" "ꯌꯥꯔꯛꯀꯅꯤꯌꯦ ꯃꯄꯥ." ꯑꯁꯨꯝꯅ ꯇꯥꯊꯣꯠꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯆꯦꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯗꯤ ꯊꯕꯛ ꯁꯨ ꯅꯣꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯇꯥꯊꯣꯠ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯁꯅꯥꯖꯥꯎꯕꯒ ꯄꯥꯛꯄꯤꯒꯅꯁꯨ ꯃꯈꯣꯏꯁꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯋꯥꯍꯩꯅ ꯅꯥꯛꯆꯦꯞꯇ ꯌꯩꯔꯒ ꯉꯥꯡꯂꯝꯃꯤ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯃꯦꯂꯩ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯁꯍꯔꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯃꯃꯤꯡꯇꯒꯤ ꯌꯨꯝꯅꯤ, ꯀꯌꯥ ꯖꯨꯠ ꯆꯥꯅ ꯁꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤꯗꯤ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯃꯥꯡ ꯇꯥꯔꯤ, ꯑꯗꯨꯅ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯅ ꯍꯪꯉꯤ, "ꯏꯃꯥ, ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯑꯁꯤꯒꯤ ꯎꯇꯦꯛ ꯎꯀꯥꯏꯅ ꯁꯥꯕ ꯌꯨꯝꯁꯤ ꯂꯩꯔꯤꯁꯤꯕꯣ?" ꯃꯃꯥ ꯂꯩꯔꯥꯡ, "ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯪ ꯃꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ." "ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯅꯠꯇꯦ, ꯌꯨꯝꯁꯤ ꯁꯥꯒꯦ ꯍꯥꯏꯔꯒ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯥꯎ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ." ꯁꯣꯝꯗꯅ ꯃꯦꯂꯩ,
ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯃꯃꯥ ꯇꯥꯊꯣꯠꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯇꯩ ꯊꯕꯛ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯦꯂꯩꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯦꯂꯩ ꯃꯃꯥ ꯃꯆꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯊꯣꯡꯒꯥꯜꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯔꯤ꯫ ꯇꯣꯝꯊꯤꯟ ꯃꯦꯂꯩꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡꯗꯤ ꯅꯠꯇ꯭ꯔꯦ, ꯃꯦꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯦꯂꯩꯗꯤ ꯀꯦꯕ ꯅꯥꯟꯕ ꯍꯩꯖꯗꯦ, ꯈꯨꯡꯒꯪꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯖꯔꯛꯄꯤꯅꯤ, ꯃꯁꯥꯗꯨ ꯀꯌꯥ ꯅꯥꯟꯕꯁꯨ ꯑꯣꯏꯗꯦ꯫ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯇꯣꯝꯊꯤꯟ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩ ꯃꯃꯥ ꯃꯆꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯇꯣꯝꯊꯤꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯃꯊꯛ ꯑꯃꯨꯛ ꯁꯥꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯔꯥꯡꯅ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯆꯦ, ꯅꯣꯏꯁꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯍꯥꯏ, ꯆꯨꯝꯕꯔꯣ? ꯆꯨꯝꯃꯤ ꯏꯆꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯣꯏ ꯏꯕꯨꯡꯉꯣꯗꯣ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯍꯩꯔꯝꯒꯅꯤꯕꯣ? ꯍꯣꯏ ꯏꯆꯦ, ꯃꯥꯅ ꯁꯨꯔꯒꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ꯫ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ? ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯦꯝꯆꯥꯟ, ꯏꯆꯦꯝꯁꯤ ꯀꯧ꯫ ꯍꯣꯏ ꯏꯆꯦꯝꯁꯤ꯫ ꯑꯗꯣ ꯅꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯈꯔ ꯌꯥꯎꯍꯟꯒꯦ ꯇꯧꯕꯅꯤ, ꯃꯥꯕꯨ ꯁꯪꯒꯗ꯭ꯔꯣ? ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯂꯒ ꯑꯩ ꯍꯪꯂꯒꯦ, ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯍꯥꯏꯖꯔꯛꯂꯒꯦ ꯏꯆꯦꯝꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯂꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯂꯩꯔꯥꯡ ꯃꯦꯂꯩꯗꯣ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯅꯨꯡꯉꯥꯏ꯫ ꯑꯩꯁꯦ ꯅꯤꯡꯊꯦꯝꯆꯥꯟ, ꯏꯃꯥꯁꯤ ꯀꯧꯔꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯤꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯗꯣ ꯅꯃꯥ ꯅꯆꯥꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯪꯂꯛꯎꯀꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯗꯣ ꯂꯩꯔꯥꯡꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯃꯄꯨꯔꯣꯏꯕ ꯄꯒꯥ ꯁꯅꯥꯅꯗꯤ ꯅꯤꯡꯊꯦꯝꯆꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯩꯁꯨ ꯍꯟꯊꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯅꯗꯤ ꯌꯥꯝꯅ ꯎꯁꯤꯠꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯊꯤꯟ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯌꯨꯝꯁꯦ ꯃꯊꯛ ꯁꯥꯒꯠꯄꯅꯤꯅ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯁꯥꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯆꯥꯎ ꯃꯈꯨꯠ ꯅꯥꯛ ꯌꯦꯠ ꯑꯅꯤꯗ ꯂꯩꯉꯣꯏ ꯕꯥꯔꯇꯤꯟ ꯑꯅꯤ ꯌꯥꯜꯂꯒ ꯂꯥꯛꯄꯗ ꯅꯥꯀꯟꯗ ꯅꯨꯡ ꯆꯥꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯀꯥꯞꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯦꯝꯆꯥꯎꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯠ ꯆꯠꯊꯣꯛꯀꯦ ꯇꯧꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯩꯉꯣꯏ ꯕꯥꯔꯇꯤꯟ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯨ ꯁꯥꯎꯔꯞꯅ ꯈꯣꯟꯖꯦꯜꯗꯤ ꯏꯀꯟ ꯀꯟꯗꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯅꯤ, ꯑꯁꯨꯛ ꯁꯦꯜ ꯆꯪꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯅꯤꯡꯊꯦꯝꯆꯥꯎꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯈꯨꯔꯨꯗꯨꯁꯨ ꯈꯔ ꯁꯣꯛꯂꯤ꯫ ꯅꯨꯡ ꯆꯥꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯆꯥꯎꯒꯤ ꯂꯩꯉꯣꯏꯗꯨ ꯈꯨꯟꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯗ ꯁꯥꯎ ꯌꯥꯗꯦ, ꯀꯩ ꯁꯣꯛꯀꯦ? ꯑꯩꯁꯨ ꯁꯣꯏꯗ꯭ꯔꯦ꯫ ꯀꯩꯁꯨ ꯁꯣꯛꯇꯦꯗ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯣꯏꯅ ꯇꯧꯔꯨ, ꯂꯩꯉꯣꯏꯁꯦ ꯑꯩ ꯈꯨꯟꯖꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯤꯡꯊꯦꯝꯆꯥꯎ ꯃꯆꯥꯗꯨ ꯂꯣꯛ ꯈꯔ ꯊꯨꯡꯕꯒ ꯉꯔꯥꯡ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯈꯔ ꯁꯣꯛꯈꯤꯕꯗꯨꯒ ꯇꯧꯔꯒ ꯃꯍꯥꯛ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯂꯩꯔꯥꯡ ꯂꯥꯛꯇꯨꯅ ꯀꯧꯏ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯆꯥꯎ꯫ ꯃꯦꯂꯩ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥꯁꯤ, ꯄꯥꯕꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯂꯤꯌꯦ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯄꯥꯕꯗꯣ ꯉꯔꯥꯡꯁꯨ ꯇꯨꯁꯤꯜꯂꯤ ꯍꯥꯏ꯫ ꯑꯗꯣ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯕ꯭ꯔꯥ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯒꯤꯁꯤ꯫ ꯈꯨꯔꯨꯗ ꯈꯔꯗꯤ ꯍꯨꯕꯥꯠꯂꯤ ꯏꯃꯥꯁꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯄꯥꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯄꯣꯊꯥꯔꯣ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯁꯨ ꯅꯃꯥ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯄꯥꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕꯒꯤ ꯁꯦꯜꯗꯣ ꯏꯃꯥꯁꯤ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯂꯩꯔꯥꯡꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯊꯣꯠꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯦꯂꯩꯁꯨ ꯂꯩꯔꯥꯡ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯝꯖꯔꯝꯃꯤ, ꯕꯦꯝꯃ, ꯀꯣꯟꯅ ꯂꯧꯔꯁꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯆꯥꯎꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯆꯥꯟꯅꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯥꯡꯁꯨ ꯃꯊꯧ ꯆꯤꯟꯕꯒ ꯅꯣꯡ ꯅꯤꯅꯤꯗꯤ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯔꯥꯡ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ, ꯇꯥꯊꯣꯠ, ꯍꯩꯃ ꯁꯦꯝꯁꯤꯌꯥ, ꯐꯤꯗꯥꯁꯤꯗꯤ ꯍꯦꯛꯇ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯂꯥꯛꯇꯦ꯫ ꯅꯤꯡꯊꯦꯝꯆꯥꯎꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯁꯦꯝꯁꯤ ꯐꯠꯇ꯭ꯔꯤꯗ, ꯑꯗꯨꯒꯤ ꯍꯤꯗꯥꯛꯁꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯅꯥ ꯑꯌꯦꯛꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯗꯣ ꯆꯥꯒꯗꯤ ꯈꯔ ꯆꯥꯕ꯭ꯔꯣ? ꯆꯥꯗꯦ, ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦ ꯁꯦꯝꯁꯤ꯫ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯅꯣꯏꯕꯨ ꯉꯥ ꯑꯌꯥꯏ ꯑꯔꯥꯛꯀꯗꯣ
ꯈꯔ ꯇꯧꯔꯒ ꯄꯤꯖꯧꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯁꯣꯟꯖꯤꯟꯈꯤꯕ ꯇꯥꯔꯦ ꯁꯦꯝꯁꯦ ꯑꯩꯁꯨ ꯃꯥ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯀꯩꯊꯦꯜꯗꯒ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯉꯥ ꯑꯌꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯏꯁꯦꯝꯁꯤ ꯍꯣꯏꯗꯒꯤ ꯈꯔ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯇꯥꯊꯣꯠꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯂꯩꯔꯥꯡꯅ ꯅꯝꯗꯅ ꯃꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯂꯩꯔꯥꯡꯒ ꯃꯦꯂꯩꯒ ꯄꯨꯟꯅ ꯂꯥꯛꯂꯦ ꯂꯩꯔꯥꯡꯒꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯦꯂꯩꯅ ꯁꯨꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯩꯔꯥꯡꯅ ꯍꯥꯏ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯃꯥꯁꯤ ꯌꯥꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯂꯩꯔꯥꯡ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯦꯂꯩꯗ ꯌꯦꯡꯂꯛꯏ ꯃꯦꯂꯩꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯣꯝꯊꯤꯟꯗꯨ ꯁꯛ ꯈꯔ ꯀꯦꯡꯂꯞꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯅꯥ ꯃꯦꯂꯩ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯤꯗꯧꯅ ꯀꯅꯥꯅꯣ ꯀꯥꯏꯅ ꯐꯩ ꯑꯩꯕꯨꯗꯤ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒꯤꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯅꯁꯛꯀꯗꯣ ꯌꯥꯝ ꯇꯥꯈꯠꯂꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏ ꯁꯤꯒꯦꯔ ꯅꯪ ꯑꯩꯕꯨ ꯏꯃꯥꯁꯤꯡꯅ ꯌꯨꯝꯁꯤꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯦ ꯏꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯕ ꯂꯥꯛꯄꯁꯤ ꯃꯉꯥꯏꯔꯦꯍꯦ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯂꯩꯔꯥꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃ ꯁꯤꯁꯤ ꯉꯥ ꯌꯥꯏꯕ ꯍꯥꯏꯕꯗꯣ ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯁꯤꯅ ꯁꯦꯜꯅꯤ ꯃꯦꯂꯩ ꯁꯦꯜꯗꯨꯒ ꯉꯥꯗꯨꯒ ꯂꯧꯔꯒ ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯕꯣ ꯏꯁ ꯂꯋꯥꯏ ꯅꯨꯄꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯍꯟꯗꯣꯏꯕ ꯑꯗꯨꯗꯤ ꯃꯔꯝ ꯂꯩꯇꯅ ꯃꯤꯕꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯗꯟꯗꯤ ꯑꯃ ꯄꯤꯕ ꯇꯥꯔꯦ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯇꯣꯝꯊꯤꯟꯒꯤ ꯈꯣꯡꯕꯤꯗꯨꯗ ꯆꯄꯦꯠ ꯅꯦꯠꯁꯤꯜꯂꯒ ꯃꯔꯧ ꯂꯩꯅ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪꯅ ꯍꯦꯜꯂꯤ ꯈꯜꯂꯤꯗꯣ ꯅꯪꯕꯨ ꯍꯦꯟꯕ ꯂꯩꯕꯅꯤ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯋꯥꯔꯛꯄꯤꯅꯕ ꯃꯔꯥꯡ ꯀꯥꯏꯕꯅꯤ ꯋꯥꯐꯝ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯆꯠꯈ꯭ꯔꯦ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯕꯨ ꯅꯪꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯤ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯛꯀꯅꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯑꯗꯨꯗꯅꯤ ꯅꯪꯁꯤ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯂꯩꯔꯥꯡꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯌꯨꯝ ꯁꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕꯤꯅꯕ ꯃꯤ ꯂꯩꯔꯣꯏꯗꯧꯕꯅꯤꯅ ꯃꯦꯂꯩꯗ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯃꯦꯂꯩꯁꯨ ꯂꯩꯔꯥꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯂꯥꯛꯏ ꯃꯦꯂꯩ ꯆꯥ ꯂꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯗꯣ ꯑꯃꯨꯛ ꯇꯣꯠꯂꯒ ꯇꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯑꯃ ꯐꯪꯕꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯃꯦꯂꯩꯁꯨ ꯈꯥꯡ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯎ ꯍꯩꯒꯦ ꯇꯧꯔꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯇꯣꯝꯊꯤꯟꯕꯨ ꯎꯔꯛꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯇꯣꯝꯊꯤꯟꯁꯨ ꯃꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯗꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ ꯃꯦꯂꯩꯁꯨ ꯊꯥꯎꯗꯣ ꯍꯩꯔꯕ ꯃꯇꯨꯡ ꯈꯨꯝꯂꯛꯏ ꯅꯪꯉꯣꯟꯗꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯈꯪꯉꯤꯕ ꯅꯪꯁꯦ ꯅꯁꯛꯁꯨ ꯊꯤ ꯀꯨꯆꯨꯁꯨ ꯃꯨꯏ ꯑꯗꯨꯗꯩꯗꯤ ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯜꯂꯨꯔꯦ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯇꯟꯁꯤ ꯍꯧꯈꯤꯒꯦ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦ ꯂꯋꯥꯏ ꯅꯨꯄꯤ ꯅꯪꯅ ꯄꯥꯏꯕ ꯄꯣꯠ ꯆꯥꯕꯤꯒꯗꯧ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯆꯥꯗ꯭ꯔꯒ ꯇꯣꯛꯑꯣ ꯀꯅꯥꯅ ꯆꯥꯎ ꯍꯩꯒꯦ ꯑꯩꯅꯁꯨ ꯄꯤꯖꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟ ꯑꯁꯨꯛ ꯀꯜꯂꯤꯁꯦ ꯀꯩꯅꯣ ꯋꯥꯍꯪ ꯁꯨꯝ ꯍꯪꯂꯒ ꯂꯩꯔꯤꯁꯤꯕꯣ ꯊꯥꯎ ꯑꯁꯤ ꯂꯣꯏꯅ ꯀꯥꯔꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯃꯦꯂꯩ ꯇꯟ 3-4 ꯍꯧꯕ ꯂꯣꯏꯔꯦ ꯃꯗꯨ ꯐꯥꯎꯕꯗ ꯇꯣꯝꯊꯤꯟꯗꯤ ꯃꯁꯤ ꯂꯦꯡꯗꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯤ ꯃꯦꯂꯩ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ ꯇꯣꯝꯊꯤꯟꯅ ꯅꯠꯇꯕ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄꯗꯨ ꯎꯠꯊꯣꯛꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯗꯨꯕ ꯑꯩꯁꯦ ꯐꯖꯕ꯭ꯔꯣ ꯃꯦꯂꯩꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯍꯟꯗꯛꯇꯤ ꯇꯣꯝꯊꯤꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯦꯂꯩ ꯃꯇꯣꯝꯗ ꯆꯣꯠꯂꯤ ꯅꯣꯛꯏꯅꯤ ꯈꯥꯏꯅꯤ ꯄꯛꯁꯨ ꯄꯛꯇꯨ ꯅꯨꯡꯆꯥꯕ ꯑꯃ ꯃꯥꯜꯂꯤ ꯇꯣꯝꯊꯤꯟꯅ ꯇꯥꯍꯧꯔꯗꯨꯅ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯂꯩ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯟ ꯍꯧꯔꯝꯕꯗꯨ ꯇꯧꯊꯣꯛꯂꯒ ꯆꯥꯗꯣ ꯍꯩꯔꯤ ꯑꯗꯨꯒ ꯇꯟ ꯈꯔ ꯍꯧꯈꯤꯕꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏꯔꯝꯃꯤ ꯍꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯟꯗꯣ ꯆꯠꯀꯦ ꯑꯩ ꯃꯦꯂꯩ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯤ ꯃꯦꯂꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯣ ꯇꯥꯗ ꯈꯨꯔꯥ ꯃꯌꯥꯝ ꯆꯥ ꯄꯨꯊꯣꯛꯆꯔꯛꯂꯦ ꯊꯛꯄꯤꯅꯕ ꯇꯧꯕꯤꯔꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯍꯧꯔꯣ ꯃꯦꯂꯩ ꯆꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯇꯣꯝꯇ ꯈꯜꯂꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇꯕꯖꯥꯠ ꯐꯩ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕꯒꯤ ꯇꯧꯔꯤꯕ ꯌꯦꯡ ꯑꯩꯁꯤ ꯀꯌꯥꯝ ꯁꯥꯊꯤꯒꯦꯗꯣ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯦ ꯈꯪꯗꯧ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯁꯨ ꯅꯥꯕ ꯐꯔꯛꯇꯨꯅ ꯇꯣꯝꯊꯤꯟ ꯍꯣꯏꯗ ꯊꯕꯛ ꯑꯃꯨꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯥꯗꯤ ꯃꯃꯥ ꯃꯄꯥꯅ ꯂꯦꯝꯊꯥꯛ ꯊꯥꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯎꯔꯁꯨ ꯃꯥꯅ ꯄꯪꯁꯩꯗ ꯁꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯩꯔꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯗꯣ ꯃꯦꯂꯩꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯁꯤꯒꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯃꯤꯔꯦꯝꯁꯦ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯟꯗꯕꯒꯤ ꯐꯝꯗꯦꯡꯗꯅ ꯅꯨꯡꯈꯤꯜꯂꯒ ꯄꯤꯖꯔꯕꯅꯤꯅ ꯃꯤꯒꯤ ꯑꯋꯥꯕꯒꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯗꯨꯅ ꯅꯣꯡꯖꯨ ꯊꯥ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯖꯨ ꯊꯥ ꯃꯥꯅ ꯂꯥꯛꯂꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥ ꯑꯃꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯕꯁꯨ ꯂꯥꯏꯔꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯅꯣꯡ ꯈꯤꯇꯪ ꯃꯪꯕ ꯍꯧꯔꯛꯄꯗꯨꯗ ꯇꯥꯊꯣꯠꯅ, ꯃꯣꯏ ꯄꯥꯕ, ꯌꯨꯝꯁꯤ ꯈꯔ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯀꯟꯅ ꯁꯤꯠꯂꯛꯄꯗ ꯁꯣꯏꯗꯅ ꯍꯨꯝꯈꯤꯕ ꯇꯥꯔꯦ꯫ ꯑꯩ ꯏꯇꯩꯃꯁꯤꯗꯒꯤ ꯁꯦꯜ ꯈꯔ ꯍꯦꯟꯖꯤꯟ ꯂꯧꯔꯒꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯖꯤꯜꯂꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯇꯣꯝꯊꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯈꯨꯔꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯂꯒ, ꯀꯩ ꯋꯥꯅꯣ? ꯅꯤꯡꯊꯦꯝꯖꯥꯎ ꯇꯞꯅ, ꯏꯕꯨꯡꯉꯣ, ꯈꯨꯔꯥꯒꯤ ꯌꯨꯝꯁꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤꯅꯤ, ꯑꯗꯨꯅ ꯈꯔ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯁꯦꯜꯁꯤ ꯃꯔꯥꯡ ꯑꯃ ꯏꯀꯥꯏ ꯀꯥꯏꯗꯕ, ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯍꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯇꯣꯝꯊꯤꯟ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯁꯦꯜꯅ ꯄꯥꯝꯂꯤꯕ, ꯅꯠꯇꯦ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯀꯌꯥꯕꯨ ꯇꯥꯖꯔꯒꯦ? ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯤ ꯏꯁꯥꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯀꯌꯥ ꯂꯥꯛꯇꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛꯁꯦ ꯂꯣꯏꯒꯗꯕꯁꯨ ꯋꯥꯠꯂꯤꯕꯅꯤ나 ꯌꯥꯔꯒꯗꯤ ꯈꯤꯇ ꯍꯦꯟꯅ ꯄꯤꯕꯤꯌꯨꯗꯣ꯫ ꯈꯨꯔꯥ, ꯁꯥꯎ ꯌꯥꯗꯦ, ꯁꯦꯜ ꯍꯦꯟꯅ ꯄꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯂꯔꯣꯏ꯫ ꯈꯨꯔꯥꯅ ꯑꯍꯦꯟꯕ ꯄꯥꯝꯂꯁꯨ ꯊꯕꯛ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯕꯨꯡꯉꯣ, ꯈꯨꯔꯥꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ, ꯏꯇꯩꯃꯁꯤꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯗꯥꯖꯥꯠ? ꯃꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯁꯨꯝ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ? ꯂꯩꯇꯦꯗꯤ ꯂꯩꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯊꯣꯛꯂꯒ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯍꯥꯛ ꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤ꯫ ꯃꯗꯨꯃꯛꯄꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗꯤ ꯄꯤꯅ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥꯈꯜꯗ ꯍꯥꯏꯖꯩ, ꯄꯥꯕꯒꯤ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯁꯣꯔ ꯃꯥꯅ ꯏꯆꯥꯕꯨ ꯍꯤꯡꯍꯟꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ꯫ ꯉꯁꯤꯗꯤ ꯄꯥꯕꯁꯤ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥꯗ ꯂꯩꯔꯤꯅꯤ ꯏꯆꯥ ꯊꯣꯏꯕꯤ꯫ ꯁꯣꯝꯗꯁꯨ ꯃꯦꯂꯩꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯣꯝꯊꯤꯟꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯗꯒꯤ ꯌꯦꯡꯂꯛꯄꯗ ꯇꯣꯝꯊꯤꯟꯅ ꯉꯥꯡꯂꯤꯕꯗꯨ ꯃꯄꯥꯗꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯂꯩ ꯊꯕꯛ ꯁꯨꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯀꯧꯔꯛꯏ, ꯕꯥꯕꯥ꯫ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯨ ꯂꯣꯠꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯂꯥꯛꯑꯣ꯫ ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯏꯄꯥ ꯊꯕꯛꯁꯤ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤ꯫ ꯕꯥꯕꯥ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯣ ꯅꯁꯥ ꯄꯥꯝꯖꯗꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯗꯣ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯣꯝꯊꯤꯟꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪꯉꯥꯏꯗꯨ ꯀꯅꯥꯗꯅꯣ? ꯃꯦꯂꯩ ꯃꯥꯁꯨ ꯄꯥꯈꯨꯝ ꯋꯥꯠꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯈꯨꯝꯂꯛꯏ, ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯣ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯒꯦ? ꯂꯋꯥꯏ ꯅꯨꯄꯤ, ꯅꯪꯅꯁꯨ ꯑꯩꯒꯤ ꯁꯤꯟꯗꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ? ꯂꯋꯥꯏ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯁꯍꯔ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯅ ꯆꯩꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯛꯇꯣ ꯏꯁꯥꯅ ꯏꯁꯥꯗ ꯄꯤꯖꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯅꯊꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦ ꯍꯥ ꯇꯣꯡꯂꯒ ꯆꯩꯕꯁꯨ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ꯫ ꯍꯣꯏ, ꯑꯩ ꯈꯔ ꯐꯥꯎꯖꯔꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯇꯣꯝꯊꯤꯟ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯦꯂꯩꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯍꯥꯏꯊꯔꯛꯄꯗ ꯃꯦꯂꯩꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯐꯥꯔꯒ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯍꯥꯏ, ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔꯒ ꯇꯨꯝꯂꯒ ꯀꯣꯏꯔ ꯂꯥꯡꯂꯒ ꯂꯩꯕꯅꯤꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯀꯔꯤ? ꯅꯪ ꯅꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯅꯄꯥꯅ ꯆꯥꯟꯕ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯈꯣꯂꯥ ꯃꯥꯟꯕ ꯌꯨꯝ ꯑꯁꯦ ꯁꯤꯗꯣꯛꯂꯒ ꯅꯣꯏꯒꯤ ꯂꯋꯥꯏꯗꯨꯗ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯇꯥꯟꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕ ꯂꯝꯁꯦ ꯅꯪꯒꯤꯔꯣ? ꯅꯇꯣꯝꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯅꯁꯥꯗꯣ ꯅꯥꯄꯜꯅ ꯌꯣꯝꯃꯤ, ꯃꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛꯄ ꯇꯝꯃꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯃꯦꯂꯩꯅ ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯅ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤ꯫ ꯌꯨꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯄꯥꯏꯁꯤꯜꯂꯛꯄ ꯅꯣꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯇꯥꯊꯣꯠ ꯇꯞꯅ, ꯍꯣꯏ ꯕꯥꯕꯥ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏꯕꯨ ꯏꯁꯦꯝꯁꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯨꯕꯅ ꯐꯒꯗ꯭ꯔꯅꯦ? ꯅꯤꯡꯊꯦꯝꯖꯥꯎꯅ, ꯃꯃꯥ,
ꯁꯤꯕꯨ ꯍꯦꯟꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯈꯥꯡꯂꯁꯤ ꯅꯣꯡꯁꯤ ꯈꯔꯁꯨ ꯐꯥꯊꯔꯛꯄ ꯃꯥꯜꯂꯤ ꯏꯃꯥ ꯑꯩꯗꯤ ꯁꯤꯔꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯁꯤꯖꯁꯠ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨꯗ ꯆꯪꯉꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗꯨꯗ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯤ ꯆꯔꯥꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯟꯈꯤ ꯑꯗꯨꯛ ꯊꯤꯅ ꯋꯥꯔꯕꯗꯣ ꯃꯈꯣꯏ ꯑꯗꯨം ꯈꯥꯡꯂꯝꯃꯤ ꯅꯣꯡ ꯍꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯔꯥꯡ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯅꯒ ꯂꯩꯇꯕꯅꯤ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯖꯤꯟꯈꯤꯗꯨꯅ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯗꯨꯅ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯊꯣꯠꯁꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯗꯤ ꯍꯥꯏꯅ ꯑꯃꯨꯛ ꯆꯩꯔꯛꯏ ꯇꯥꯊꯣꯠ ꯅꯣꯏꯅꯗꯤ ꯑꯩꯁꯤ ꯃꯤꯇꯣꯞꯅꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯁꯦꯝꯁꯤꯡꯅꯗꯤ ꯅꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕꯅꯣ ꯍꯥ ꯃꯦꯂꯩꯅ ꯇꯞꯅ ꯏꯃꯥꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯇꯧꯗ ꯅꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯑꯗꯨꯕꯨ ꯏꯃꯥꯁꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯃꯦꯂꯩ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯊꯥꯡꯅ ꯏꯃꯥꯁꯤ ꯂꯥꯏꯔꯅꯤꯡꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ ꯍꯥꯏ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯏꯆꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯔꯥꯡꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯂꯩꯔꯥꯡꯁꯨ ꯃꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯔꯥꯡꯁꯨ ꯃꯦꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯏꯃꯥꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗ ꯅꯇꯣꯝꯇꯅꯤ ꯍꯥꯏꯅ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯋꯥꯕꯗꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ ꯏꯃꯥꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯋꯥꯔꯝꯃꯤ ꯂꯩꯔꯥꯡꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯏ ꯂꯩꯔꯥꯡꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯥꯡꯁꯤ ꯃꯇꯣꯝꯇꯁꯨ ꯄꯣꯛꯂꯒ ꯑꯋꯥꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯅ ꯂꯧꯈꯠꯄꯤꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯂꯩꯔꯥꯡꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯑꯣꯏꯍꯧꯈꯤ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯝꯅ ꯄꯥꯜꯂꯤꯕ ꯉꯁꯤꯗꯤ ꯂꯩꯔꯥꯡꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯤꯅ ꯍꯦꯛꯇ ꯆꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯍꯌꯦꯡ ꯃꯦꯂꯩꯒꯤ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯆꯥꯛ ꯁꯨꯛꯆꯥ ꯆꯥꯔꯣꯏꯀꯣ ꯆꯥꯛ ꯆꯥꯔꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯂꯩꯒꯤ ꯌꯨꯝꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯕꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯔꯥꯡꯁꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯨꯈꯟ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯈꯪꯂꯦ ꯃꯦꯂꯩꯒꯤ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯥꯡ ꯇꯞꯅ ꯌꯨꯝꯁꯦ ꯌꯨꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡ ꯃꯄꯥꯜ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯁꯤꯅꯅꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯂꯧꯈꯤꯗꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗꯅ ꯇꯥꯊꯣꯠ ꯍꯣꯏꯗꯨ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯥꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯇꯥꯊꯣꯠꯀꯤ ꯃꯆꯦꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯇꯥꯟꯅꯔꯒ ꯄꯥꯠꯇ ꯑꯣꯏꯅ ꯁꯪ ꯑꯣꯏꯔꯁꯨ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯆꯦꯛꯁꯤꯟꯅ ꯁꯥꯔꯒ ꯊꯝꯂꯁꯤ ꯄꯥꯠꯀꯤ ꯉꯥꯁꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯁꯦꯟꯅꯖꯔꯁꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯇꯥꯊꯣꯠ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯌꯨꯝ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯁꯪ ꯃꯆꯥ ꯑꯃ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯣꯝꯊꯤꯟꯗꯨ ꯃꯃꯥꯅ ꯄꯪꯆꯩꯗ ꯆꯩꯔꯝꯃꯤ ꯅꯪ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯍꯥꯠꯂꯒ ꯄꯦꯜꯂꯣꯀꯣ ꯏꯃꯥ ꯀꯧꯔꯛꯀꯟ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯌꯥꯝ ꯐꯕꯅꯤ ꯏꯪ ꯇꯞꯅꯗꯅ ꯅꯣꯡꯃꯇ ꯏꯇꯩꯕꯦꯝꯃ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯅꯤꯅ ꯃꯤꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯒꯤ ꯁꯦꯜꯗꯣ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯄꯤꯈꯤꯗ꯭ꯔꯦꯗꯅ ꯇꯣꯝꯊꯤꯟ ꯇꯞꯅ ꯏꯃꯥ ꯑꯩ ꯈꯨꯔꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯈ꯭ꯔꯒꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯔꯤꯕ ꯍꯥ ꯀꯅꯥꯗ ꯍꯪꯂꯨꯒꯗꯧꯔꯤꯒꯦ ꯏꯃꯥ ꯈꯨꯔꯥ ꯀꯣꯟꯗꯨꯝꯗ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯏꯪꯈꯣꯜꯁꯦ ꯈꯨꯔꯥ ꯀꯣꯟꯗꯨꯝꯒꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯒꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯦꯂꯩꯒ ꯇꯣꯝꯊꯤꯟꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ
ꯃꯦꯂꯩꯗꯤ ꯇꯣꯝꯊꯤꯟꯕꯨ ꯎꯔꯁꯨ ꯀꯩꯝꯇ ꯈꯟꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯧꯒꯦ ꯈꯟꯅ ꯀꯧꯍꯧꯗ꯭ꯔꯦ, ꯃꯥꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯂꯩ ꯌꯨꯝꯒꯤ ꯁꯣꯗꯨ ꯍꯥꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯣꯠꯆꯩ ꯈꯔ ꯍꯣꯟꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯂꯒ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯍꯥꯟꯒꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯗꯨꯒ ꯀꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯍꯣꯟꯗꯣꯔꯛꯏꯁꯤꯅ?" ꯃꯦꯂꯩ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯃꯥꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛꯂꯤꯕꯗꯨ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯄꯣꯠ ꯍꯣꯟꯗꯣꯛꯄꯗꯨ ꯌꯥꯎꯔꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, "ꯀꯩꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ?" ꯃꯦꯂꯩ ꯇꯣꯝꯊꯤꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯉꯦ." "ꯀꯗꯥꯏꯗ?" "ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" "ꯁꯨꯝ ꯍꯪꯕꯅꯤ, ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯑꯩꯅ ꯑꯩꯒꯤ ꯂꯩꯐꯝ ꯅꯉꯣꯟꯗ ꯇꯥꯛꯀꯅꯤ?" "ꯐꯔꯦ, ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯍꯥꯏꯔꯅꯨ. ꯑꯗꯣ ꯈꯨꯔꯥꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗ ꯄꯥꯏꯈ꯭ꯔꯣ." ꯃꯇꯥꯡꯗꯨꯗ ꯃꯦꯂꯩ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯅ ꯀꯣꯆꯤ ꯈꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯒꯤ ꯁꯦꯜꯅꯣ? ꯑꯩꯗꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ, ꯐꯅ ꯂꯥꯏꯔꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯒ ꯆꯥꯒꯗꯕ ꯃꯤꯁꯛꯇꯨꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯄꯥꯕꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯝꯕꯗꯣ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ ꯈꯟꯕꯤꯌꯨ." "ꯀꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ." "ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ, ꯑꯩꯉꯣꯟꯗ ꯌꯦꯠꯇꯨꯅ ꯂꯩꯔꯅꯨ, ꯍꯟꯗꯣꯛꯑꯁꯤ." ꯃꯦꯂꯩ ꯇꯣꯝꯊꯤꯟꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟ ꯃꯦꯂꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ, "ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯋꯥꯔꯧꯔꯤꯗꯣ?" ꯃꯦꯂꯩ ꯇꯣꯝꯊꯤꯟꯕꯨ ꯈꯔ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯂꯒ, "ꯅꯪꯅ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ?" ꯇꯣꯝꯊꯤꯟꯁꯨ ꯃꯥꯅ ꯃꯔꯥꯜ ꯂꯩꯔꯨꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯇꯝꯐꯥꯅ, "ꯀꯩꯅꯣ ꯃꯤ ꯏꯀꯥꯏꯔꯝꯒꯅꯤ." "ꯏꯀꯥꯏꯒꯦ ꯍꯥꯏꯔꯁꯨ ꯏꯀꯥꯏꯖꯁꯅꯨ, ꯃꯋꯥ ꯂꯧꯗꯤ ꯃꯤ ꯎꯁꯤꯠꯇꯕ." ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯔꯥꯡ ꯂꯥꯛꯇꯨꯅ, "ꯃꯦꯂꯩꯌꯥ, ꯏꯆꯥ ꯂꯥꯛꯏꯗꯅ." "ꯍꯣꯏ ꯃꯥꯁꯤ." "ꯅꯠꯇꯦ, ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯅꯣꯏ ꯃꯤ?" "ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯗꯤ." "ꯏꯃꯥꯁꯤ ꯍꯥꯏꯔꯝꯒꯗꯕꯗꯣ ꯐꯔꯛ ꯇꯥꯔꯕ, ꯑꯗꯨꯅꯅꯤ." "ꯀꯩꯅꯣ ꯅꯣꯏꯕꯨ ꯌꯨꯝ ꯍꯣꯡꯂꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ?" "ꯍꯣꯡꯂꯤ ꯃꯥꯁꯤ." "ꯀꯗꯥꯏꯗ?" ꯃꯦꯂꯩꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨ ꯂꯩꯔꯥꯡꯒꯤ ꯃꯐꯝꯗꯗꯤ ꯐꯖꯅ ꯇꯥꯛꯂꯝꯃꯤ꯫ "ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯔꯕꯗꯨꯕꯣ? ꯐꯔꯦ, ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ, ꯑꯗꯨꯒ ꯅꯣꯡꯃ ꯏꯃꯥꯁꯤꯁꯨ ꯂꯥꯛꯀꯦ." "ꯍꯣꯏ ꯃꯥꯁꯤ." ꯑꯁꯨꯝꯅ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯂꯩꯖꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯧ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯔꯥꯡꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯦꯂꯩ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯝꯊꯤꯟꯗꯨ ꯃꯦꯂꯩ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯆꯣꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯇꯣ ꯕꯨꯔꯨ ꯕꯨꯔꯨ ꯄꯨꯠꯊꯕꯒꯤ ꯈꯣꯡꯅ ꯅꯦꯠꯄꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯃꯗꯤ ꯃꯦꯂꯩ ꯃꯃꯥ ꯃꯆꯥꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯐꯝ ꯃꯐꯝ ꯂꯩꯇꯕꯗꯒꯤ ꯑꯍꯤꯡꯕ ꯆꯦꯡ ꯑꯣꯏꯅ ꯆꯥꯗꯨꯅ ꯑꯃꯗꯤ ꯃꯥꯏꯔꯦꯟ ꯑꯍꯤꯡꯕꯗꯨ ꯃꯁꯨꯡ ꯃꯁꯨꯡ ꯈꯥꯏꯔꯒ ꯃꯌꯥꯝꯅ ꯆꯤꯛꯂꯒ ꯆꯥꯈꯤꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯌꯥꯝ ꯋꯥꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯥꯡꯂꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯍꯥꯏꯈꯤꯕ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯉꯣꯟꯗ ꯌꯨꯝ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯅꯤ, ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯇꯣꯝꯊꯤꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯦꯂꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ꯫ "ꯀꯩꯗꯧꯔꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯃꯣꯏꯅ ꯂꯩꯔꯤꯗꯣ ꯀꯥꯏꯗꯅꯤ ꯍꯥꯏꯒꯦ?" "ꯑꯥ ꯊꯥꯡꯅꯗꯅꯤ ꯍꯥꯏꯅꯦ." "ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯤꯔ ꯏꯃꯥ? ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯈꯨꯔꯥ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯩꯁꯦ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯔꯝꯂꯅꯤ." "ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯄꯔꯣ?" "ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ." ꯃꯦꯂꯩ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯡ ꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯅ ꯍꯥꯏ, "ꯍꯦ ꯂꯣꯛꯇꯥꯛ ꯂꯩꯔꯦꯝꯕꯤ ꯏꯃꯥ, ꯅꯆꯥꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯊꯨꯡꯍꯟꯕꯤꯌꯨꯀꯣ, ꯁꯨ ꯁꯨ" ꯍꯥꯏꯅ ꯃꯆꯤꯟꯗꯨꯗ ꯀꯥꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯅꯣꯛꯂꯒ, "ꯂꯣꯏꯔꯦ, ꯕꯣꯔ ꯈꯨꯅꯤꯒꯗꯤ ꯁꯣꯏꯗ꯭ꯔꯦ. ꯍꯌꯦꯡꯗꯤ ꯂꯥꯡꯁꯦ ꯉꯥꯅ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯈꯩ ꯊꯨꯔꯝꯕ." ꯃꯈꯣꯏꯅ ꯍꯤ ꯍꯣꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯥꯔꯛꯄꯗꯗꯤ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯆꯥꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯥꯡꯅ, "ꯃꯦꯂꯩ, ꯏꯃꯥꯁꯤ ꯂꯥꯛꯏꯅꯦ." ꯃꯦꯂꯩ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ, "ꯏꯃꯥꯁꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" "ꯍꯣꯏꯅꯦ, ꯏꯃꯥ ꯍꯣꯏꯁꯦ ꯂꯥꯛꯄꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏ, ꯑꯗꯨꯗ ꯅꯣꯏꯒꯤ ꯂꯩꯐꯝꯁꯦ ꯊꯥꯡꯒ ꯑꯣꯏꯔꯁꯨ ꯊꯤꯕ ꯀꯌꯥ ꯋꯥꯔꯦ. ꯑꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯍꯪ ꯇꯧꯔꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯨꯡꯂꯛꯏꯕꯁꯤꯡ." "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ." ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯇꯞꯅ, "ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎ, ꯇꯥꯊꯣꯠ, ꯅꯣꯏ ꯁꯥꯎꯒꯅꯨꯀꯣ. ꯏꯆꯥꯅꯨꯄꯥꯁꯦ ꯃꯇꯣꯝꯇꯅꯤ ꯍꯥꯏꯅ ꯀꯦꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ. ꯅꯣꯏꯗ
วายวาตาขระเห็นสินครีไฮครีมาดูกีงักมีอยู่ไฮกีเดนะอีไม่สาเฮกตะลากตะบันีนิงเทมซองเทียนเบียมกะรีกีสาวรุตะกีงังไฮสิเดียงังเลยดังมาสานุปาตอนสิละกะนั่งกีคุระตะลาเลไฮอยู่เนี่ยตอมเทนตับคุระมาสาวงตะงักไปอายามลานครียารีคุระกายิมตะคันติโกตัดทวนอะตุดีเสียมเสียงสิดีอะหิงสิเดเลยละสิให้ยังนองงานละก็อินสัตโลอะตุไมตะอุจดียาเรรตอมเทนสุมาตอมตะตุมินเล็บตุนะอะกอยบุดยิงเลยเมลัยสุยโรไมทับลอยดะกะมะมานบีตัมพากะลอยนะนะมวยนะหงสิพุขดักปะลางตุดะทุรีบังอาสิงดุลกทกลับเลยรังสุตะทดกะเลยครนิงเทมเจ้าสุงามบัดจินจักทาบสัตครตัมพานะเมลัยบัสกินุปาเสมาตุมตุนงไงรำมรอยกาวสิระนังกาวแกหาดิโกไอดิตันตัมพานะตอมเทนโบลาโอให้นะกาวรักลัมตอมเทนตับนะสังสิลักตุนะเมลัยได้ให้เพชรยิงเลยเมลัยมาดีมิจีนะพาวยิงลักเตตัมพานะนาตุบตะไลบดอนุงไงรำมารอยอโดนังสุงาเสียดอกทุกไประดีดอกทุกไปยาวให้เรียงกีตอมเทนลางนะตุดกีงาดูสัตเอกตะลกทุกไปยาดีอโดนะอดุกสาวบงะพะบงงามาปีอดุกีมากกตุทัดละกะลกทุอีมาดูอุบดตัมพาดูนกละกะให้มางาสิมากกทัดครีตอมเทนสีไก่ใบไก่บ่ไอดีให้ดีเมียเลยมาต้มตะขัดเลยมายุ่มดูน้ำเผาสายอดุกะทุดเล่าบนทับสิดีให้ดีไก่ตัมพานะอดุดีสิเดซุ่มเลยเดสิซุ่มโตระกดีให้ระกันนี่โอ้ยยัยเมียเลยอามุกะสมาต้มตะยัยไก่เลยดลิไม่นึกให้ดูเกี่ยวตัมพานะอดูนังดีปักขังนี่สวยน่าสักสุภาษีนุปีคุยน่าเป็นไรบล็อกมาตั้งเสียตอมเทนนกเฟตเอาระกะไก่เด็กนุดะนุฟิมจะเลยติตอมเทนกิมีนกตัวเมลัยนุหัวเรตุนะตัมพาดสิโรตัวเลยยี่งสินูอินิไก่นั่นจ้าวยังมันมันตอมเทนนะไก่บ่ตัมพานกสินระกะกิชุนักติคุยสวยเสียหิงสาบยามเลยบันนี่อดูที่สมัยบ่สิงบรอยากิมาตุนุมิตากรีนัสิดีเมลัยนตัมพาสุมาคุยได้เลยละสิให้ตุนะนุมิดังอิสักตุมาคุยอันนี้ทงมินัยเลยรังสุดตาทดหอยกะมาเป่าเดวาริสานันตุนเลยครีตุมทินดีงาเสียมตุนเลยตัมพานามารุยเสียมเลยเมลัยนสักทงเลยตุมทินดงอาศัยเดกีเมลัยนวายมาเผาให้รักตบสิดามาฮักสุเมลัยกิมนักตาเลยพยายามตัลลับนี่ตัมพานามารุยเสียยาระเจียงเมลัยนะยาระนี่ตอมเทนงาเสียมบลอยสิลักเลยตับนะหังเลยเมลัยมาสิดีว่าอิงงังดีไกดูรักเมลัยมามิตรมาเยี่ยงเลยไอดีนังเสียมสัมมามาเลยอดูบุไอลักว่าเสนังให้นาดับมาเลยนังดีนับุกตุพัตตบันินะอาภบมตะขันไปรำมารอยอดูไม่หายสุยนังบุนายมได้หิงสาบดงนาเต่าได้เนี่ยอดูก็เสลากะลำหิสาดนะตัดกะเต่าระกะลันจะดับสารีนี่เนี่ยอดูได้ยังมันรู้ดังกี่ตัวยาเรนังวางังเลยนี่เสียมบลุสิลเงียกิมาตุงจากตกละดุนพุทธานักครีอสุมนะนุมิดอดูเฮาครีมาทั้งกินงาละกะตอมเทนดูเมลัยหอยกิมาตุงอิลละกะฮีดะตอมละกะงรังทักละมาลางดูไกบะมาสิยาวกันนี่ให้ดูนะเมลัยนะมาตอมตะฮีมาหัวเลยอดูกะตัมพากะตอมเทนกันนะฮีมาดะปุ่นนะตองเลยตอมเทนมาดีมาปุ่นสิกิอาหารไปฮีตงบ่อยบนะมาซาดูกีบสุภาวรับเมลัยนะตงออยรับนะฮีดูหัวเลยตัมพานะตอมเทนเข้มตะเต้ารวยพะจันโตหัวกว่าเฮ้ยอดูยังปากะเลยเมลัยนะนารินมาตาดูกะนับองนับพัดจิบะกีนักกีกลิบะอาดูก็เลี้ยวยาดรักวายจินนบเฮกไหลนังนวางังผู้ดิ้งกีไอปุกพติกได้สิกยินังบัวพบมีระอพบมีให้สิดีปุ่มน้ำมักติกิโตงานตาบันมีคุดิงมักลอยนั่งซีนียังมังงัมบันอาดูบันังดีพัดตะพิฮันมันดนะนังวันเดเกมตาให้เจตบะมีเดสุอนสินละเซยดอดมนวาริสาระกะฮีดูโหละกะลักบนะเฮาสิตีลางทารัมมาพัมดูยอรักอดูนะตัมพาดูมานะป้ายริบฮีโหนะบะนาวอดูนะลางดูมาสิทางกัตุนะง่ายถูบริเยงดาวเสียบหายดูนี่ลางดูดง่ายยามนะทุรับตอมเทนมาดีง่าทุรีดฮาราบกิมหุตตะฮีกิฮิบังดูดะมาขุดอันนี้เจนะไปสินดูนะเลยเมลัยสุสมดะทักลิบลางดูเราขัดละกะอามามุกทาดูนะทำลำอดูกตัมพาให้กิมานักตัมนะฮีดูคนจิลักปะดะตัมพาสุฮีมาไม่เล็กโตแก่ให้นะหันนะตัวนี้เยงดะคนดูรักปะดะเมลัยกิฮีดูโอยเนี่ยยัยสินดูนะฮีดูเพเรให้ดำ
ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯄꯥꯈꯠꯈꯤꯗꯨꯅ ꯍꯤ ꯍꯣꯜꯂꯤꯕꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯨꯕꯗ ꯍꯤꯗꯨ ꯍꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗ ꯏꯁꯤꯡꯗꯨ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯥꯁꯨ ꯏꯉꯥꯎ ꯉꯥꯎꯏ, ꯃꯦꯟꯃꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯇꯣꯝꯊꯤꯟꯕꯨ ꯆꯤꯡꯈꯠꯀꯦ ꯍꯥꯏꯅ ꯂꯥꯝꯕꯗ ꯇꯣꯝꯊꯤꯟꯅ ꯑꯣꯏꯅ ꯇꯝꯐꯥꯁꯨ ꯆꯤꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯦꯂꯩꯁꯨ ꯃꯥꯒꯤ ꯍꯤꯗꯨ ꯁꯠ ꯍꯣꯟꯖꯤꯜꯂꯒ ꯍꯥꯏ, ꯇꯝꯐꯥ, ꯍꯤꯒꯤ ꯃꯄꯥꯟꯁꯤꯗ ꯄꯥꯏꯔꯛꯑꯣ꯫ ꯇꯝꯐꯥ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯑꯅꯤ ꯆꯪꯗꯨꯅ ꯍꯤꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗꯨꯗ ꯄꯨꯂꯞ ꯄꯥꯏꯔꯒ ꯌꯥꯜꯂꯛꯂꯕꯅꯤꯅ ꯍꯤꯗꯨ ꯆꯦꯞꯊꯈꯤꯗꯨꯅ ꯃꯦꯂꯩꯁꯨ ꯏꯁꯤꯡꯗ ꯇꯥꯔꯦ꯫ ꯃꯦꯂꯩ ꯁꯥꯎꯅ ꯍꯥꯏꯔꯦ, ꯀꯔꯤꯅꯣ ꯅꯣꯏꯁꯤꯗꯤꯕ? ꯇꯣꯝꯊꯤꯟꯁꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯦꯂꯩ ꯏꯔꯣꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯕꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯌꯥꯜꯂꯒ ꯇꯝꯐꯥ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯉꯥꯛꯂꯒ ꯇꯣꯝꯊꯤꯟꯕꯨ ꯍꯤꯗꯨꯗ ꯀꯥꯍꯟꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯦꯂꯩꯁꯨ ꯃꯥꯒꯤ ꯍꯤꯗꯨꯗ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯄ ꯐꯤꯗꯨ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯇꯥꯍꯥꯞ ꯇꯥꯍꯥꯞ ꯑꯃꯨꯛ ꯁꯠ ꯍꯥꯏꯔꯛꯏ, ꯇꯝꯐꯥ, ꯅꯪꯕꯨ ꯑꯩꯒꯤ ꯐꯅꯦꯛꯇꯨ ꯌꯥꯎꯔꯝꯗ꯭ꯔꯦꯃꯤ꯫ ꯇꯣꯝꯊꯤꯟꯅ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯃꯦꯂꯩꯅ, ꯅꯣꯏꯕꯨ ꯏꯁꯤꯡꯗꯒ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯇꯝꯐꯥꯅ, ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯊꯦꯡꯅꯔꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ? ꯍꯦ ꯑꯉꯥꯎꯕꯤ, ꯐꯅꯦꯛ ꯍꯥꯏꯕ ꯅꯠꯇꯦ, ꯐꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯋꯥꯍꯩ ꯁꯣꯏꯒꯩ ꯁꯣꯏꯔꯒ, ꯌꯥꯔꯦ ꯀꯥꯔꯣꯁꯦ, ꯐꯤꯒꯗꯨ ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗꯤ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯔꯝꯕꯗꯒꯤ ꯆꯥꯟꯅꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯑꯥꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯀꯣ? ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯍꯟꯗꯛꯇꯤ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯀꯥꯏꯗꯒꯤ ꯅꯨꯄꯤ? ꯂꯩꯔꯥꯡ ꯅꯣꯛꯂꯒ, ꯏꯃꯥꯅ ꯑꯃ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯗ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ, ꯇꯥꯅꯤꯡꯗꯦꯗ, ꯏꯃꯥꯅ ꯍꯥꯏꯅꯒꯦ ꯍꯥꯏꯔꯒꯅ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯆꯦꯡꯒꯟꯕꯤꯗꯣ ꯑꯣꯏꯅ ꯍꯥꯏꯅꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯦꯂꯩꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯃꯃꯥ ꯃꯄꯥꯗꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯁꯨ ꯌꯥꯕꯗꯣ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥ ꯂꯩꯔꯥꯡꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏꯁꯨ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯅ ꯃꯥꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯦꯂꯩꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯦꯂꯩꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯊꯥꯖꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯕꯦꯝꯃ, ꯃꯃꯥꯗꯣ ꯌꯥꯝ ꯐꯩ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯔꯥꯡꯅ, ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤ, ꯅꯪ ꯄꯥꯕꯨꯡꯒ ꯆꯠꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯔꯦ꯫ ꯀꯅꯥꯒ? ꯑꯣ, ꯏꯆꯥꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒ꯫ ꯑꯁ ꯏꯃꯥ, ꯃꯥꯅꯕꯨ ꯌꯥꯔꯛꯄ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯕꯨ ꯃꯥꯅ ꯌꯥꯗ ꯌꯥꯏꯌꯦꯔꯣ꯫ ꯇꯣꯝꯊꯤꯟ ꯇꯞꯅ, ꯃꯥꯅ ꯃꯔꯣꯜ ꯑꯃ ꯆꯤꯜ ꯀꯟꯕ, ꯃꯤꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕ, ꯍꯌꯦꯡ ꯐꯨꯅꯗꯨꯅ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯂꯩ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ, ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯤ ꯂꯩꯅꯔꯤ꯫ ꯇꯣꯝꯊꯤꯟ ꯇꯞꯅ, ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯈꯤꯗ ꯋꯥꯠꯂꯤꯒꯦ? ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯀꯩꯒꯤ? ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯁꯨꯠ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯇꯣꯏ ꯂꯩꯔꯗꯨꯕꯨ ꯁꯤ, ꯅꯪꯒꯤ ꯐꯤꯁꯦ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯑꯩꯒꯤꯁꯨ ꯈꯨꯠ ꯄꯥꯜꯂꯤꯁꯤ ꯎꯗ꯭ꯔꯣ? ꯎꯕꯨꯗꯤ ꯎꯏ, ꯑꯗꯨꯗ ꯁꯨꯝ, ꯌꯥꯔꯦ, ꯑꯩ ꯇꯨꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯇꯞꯅ ꯃꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯤꯁꯦ, ꯈꯞꯀꯅꯨ, ꯈꯔ ꯂꯩꯔꯒ ꯏꯃꯥ ꯄꯥꯕꯁꯨ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯗꯧꯅꯤ, ꯑꯩꯒꯤ ꯆꯤꯡꯒꯟꯕꯤ꯫ ꯑꯩꯅ ꯂꯩꯍꯜꯂꯣ, ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯁꯤꯗ ꯂꯩꯍꯜꯂꯒ ꯅꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯅꯪ ꯁꯤꯗꯤꯕ ꯀꯩꯗꯧꯕ ꯌꯥꯏꯗꯣꯏꯅꯣ? ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯏ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩꯅꯕ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯅ ꯇꯣꯝꯊꯤꯟꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯃꯦꯂꯩꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯗꯨꯅ ꯏꯃꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫